Hi, mayam bu khurumjari. Akhoigi mamangi video singda mayamna like nambirakpa, comment bibirakpa amadi channel asibu subscribe tawbirakpa singbu thagatpa phongdokjari. Comment sing loinamak pajai, yamna su haraujai. Mayamna toina khanbirakpa tamna isei ngasi aigi che Divya amadi ibung Devendrona guitar khingaga mayam sakjage. Isai se yam haidana saksaba nachade miyam gi request gi saksaba ni soikibi yarbusu miyam ngakpigani aduga tungda miyam gi support hen tawbirakani haibige khoida sa leijai support tawbiyu aduga matam sangna miyam gi seba tawbu ngamboi jage lobise Damn